ꯑꯁꯣꯝ ꯅꯨꯄꯥꯔꯣꯝꯗꯁꯨꯅꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯛꯅꯕ ꯁꯦꯝ ꯁꯥꯕ ꯃꯌꯥꯝꯗꯨꯅ ꯑꯁꯣꯝꯗꯁꯨ ꯄꯨꯡꯂꯥꯡ ꯍꯤꯂꯥꯡꯉꯤ ꯄꯨꯡꯁꯨ ꯐꯅꯌꯥꯝ ꯊꯦꯡꯖꯤꯜꯂꯛꯏ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯒ ꯊꯥꯗꯣꯏ ꯑꯃꯗꯤ ꯂꯥꯏꯖ ꯄꯨꯟꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯛꯏ ꯊꯥꯗꯣꯏꯅ ꯉꯁꯤꯗꯤ ꯁꯤꯔꯦ ꯏꯁꯥꯁꯦ ꯄꯣꯞ ꯍꯦꯛ ꯇꯥꯔꯦ ꯂꯥꯏꯖꯅ ꯑꯩꯁꯨꯅꯦ ꯉꯁꯤꯗꯤ ꯉꯟꯇꯥ ꯄꯣꯊꯥꯔꯅꯤ ꯉꯝꯃꯔꯣꯏ ꯋꯥꯔꯦ ꯊꯥꯗꯣꯏꯗꯤ ꯑꯗꯨꯝ ꯄꯣꯞ ꯇꯥꯅ ꯇꯨꯝꯊꯖꯈ꯭ꯔꯦ ꯂꯥꯏꯖꯅ ꯐꯖꯅ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯄꯤꯔꯛꯏ ꯑꯗꯨꯒ ꯃꯥꯁꯨ ꯍꯤꯞꯊꯔꯛꯏ ꯇꯟꯖꯥꯗꯨꯗ ꯆꯤꯡꯈꯩꯒꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯂꯥꯏꯖ ꯇꯞꯅ ꯍꯜꯂꯣ ꯇꯨꯝꯃꯕꯣ ꯇꯨꯝꯗ꯭ꯔꯤ ꯅꯪꯗꯤ ꯑꯩꯁꯨ ꯇꯨꯝꯒꯦ ꯇꯧꯔꯤ ꯑꯗꯣ ꯊꯥꯗꯣꯏꯗꯤ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯃꯥꯁꯨ ꯌꯨꯍꯦꯟꯁꯨ ꯌꯥꯝ ꯋꯥꯔꯝꯂꯅꯤ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯊꯕꯛ ꯂꯦꯞꯄ ꯅꯠꯇꯦ ꯌꯥꯝ ꯋꯥꯔꯝꯂꯅꯤꯕꯨ ꯑꯃꯗꯨꯗꯤ ꯐꯣꯟ ꯇꯧꯕꯒ ꯄꯥꯏꯈꯤꯗ꯭ꯔꯦ ꯇꯨꯝꯂꯕ ꯀꯩꯅꯣ ꯑꯩꯅ ꯀꯣꯜ ꯇꯧꯔꯨꯕꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯨꯝꯂꯝꯃꯅꯤꯌꯦ ꯃꯥꯁꯨ ꯐꯖꯅꯗꯤ ꯋꯥꯔꯝꯂꯅꯤ ꯗꯦꯀꯣꯔꯦꯁꯟ ꯀꯩꯀꯥꯒꯗꯣ ꯃꯣꯏ ꯑꯅꯤꯅ ꯉꯥꯛꯇ ꯍꯥꯏꯔꯒ ꯁꯦꯝꯍꯜꯂꯤꯗꯣ ꯍꯣ ꯑꯃꯗꯣ ꯌꯥꯝ ꯍꯩꯕꯅꯤ ꯃꯥꯒꯤꯗꯤ ꯂꯧꯖꯕꯤ ꯁꯕꯖꯦꯛꯅꯤꯅ ꯌꯥꯝ ꯅꯥꯟꯅ ꯇꯧꯔꯛꯀꯅꯤ ꯍꯌꯦꯡꯗꯣ ꯃꯥ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯅ ꯑꯣꯏꯕꯤꯔꯨꯔꯅꯤ ꯍꯥꯏꯕꯅꯤ ꯂꯥꯏꯖ ꯇꯞꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡꯁꯦ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯆꯩ ꯂꯥꯛꯑꯅꯤꯗꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯇꯣꯏꯅꯤꯅ ꯍꯧꯖꯤꯛ ꯇꯨꯝꯍꯧꯔꯁꯤꯁꯦ ꯋꯥꯔꯤꯒꯅꯦ ꯍꯌꯦꯡ ꯇꯧꯔꯁꯤ ꯁꯨꯝ ꯃꯈꯥ ꯇꯥꯔꯛꯑꯗꯤ ꯑꯩ ꯏ ꯀꯥꯔꯅꯤ ꯑꯗꯨꯒ ꯑꯃꯒ ꯈꯪꯖꯤꯜꯂꯨ ꯑꯩꯈꯣꯏ ꯃꯔꯤꯁꯤꯒꯤ ꯃꯔꯛꯇꯅꯦ ꯃꯇꯦꯡ ꯏꯇꯦꯡ ꯍꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯔꯤꯗꯤ ꯑꯃꯠꯇꯅꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯇꯧꯅꯕꯁꯤꯗꯤꯅꯦ ꯃꯁꯥꯅ ꯇꯥꯕꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯈꯟꯖꯤꯟꯒꯅꯨꯀꯣ ꯑꯩ ꯇꯨꯝꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯥꯏꯅ ꯄꯥꯏꯅ ꯇꯨꯝꯈ꯭ꯔꯦ ꯑꯌꯥ ꯇꯨꯝꯃꯕꯣ ꯑꯃꯨꯛꯁꯨ ꯀꯧꯔꯛꯏ ꯆꯤꯡꯈꯩ ꯇꯨꯝꯃꯕꯣ ꯆꯤꯡꯈꯩ ꯇꯞꯅ ꯂꯨꯍꯣꯡꯗꯧꯔꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯃꯤꯡ ꯑꯗꯨꯝ ꯀꯧꯈꯤꯗꯣꯏꯔꯣ ꯂꯥꯏꯖ ꯂꯠ ꯇꯧꯅ ꯀꯃꯥꯏꯅ ꯀꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯀꯧꯒꯗꯕꯗꯣ ꯈꯪꯗ꯭ꯔꯤꯕ ꯑꯗꯣ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯡ ꯀꯧꯖꯔꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯀꯥꯟꯗꯗꯤꯅꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯀꯧꯕ ꯌꯥꯔꯣꯏꯀꯣ ꯅꯪ ꯃꯨꯟꯅ ꯈꯜꯂꯨ ꯐꯖꯅ ꯑꯗꯨꯒ ꯀꯧꯔꯨ ꯅꯪꯅ ꯑꯄꯥꯝꯕ ꯐꯔꯦ ꯐꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯤ ꯃꯆꯟ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯃꯆꯟ ꯅꯨꯡꯁꯤꯕꯤ ꯂꯥꯏꯖ ꯃꯃꯣꯟ ꯇꯧꯖꯩ ꯃꯊꯟꯗ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯂꯥꯏꯖꯒꯤ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯃꯐꯝꯗꯨ ꯃꯔꯥꯡ ꯃꯔꯥꯡ ꯇꯧꯏ ꯅꯨꯄꯥꯔꯣꯝꯒꯤ ꯑꯍꯜꯁꯤꯡꯁꯨ ꯂꯥꯛꯅꯕ ꯍꯧꯈ꯭ꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤꯁꯨ ꯃꯊꯪ ꯃꯊꯪ ꯂꯥꯛꯅꯔꯛꯏ ꯆꯥꯎꯅ ꯐꯖꯅ ꯁꯦꯝ ꯁꯥꯗꯨꯅ ꯈꯜꯂꯤꯕ ꯑꯃꯗꯤ ꯆꯪꯂꯛꯄꯗꯨ ꯃꯅꯨꯡ ꯐꯥꯎꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯅ ꯗꯦꯀꯣꯔꯦꯠ ꯇꯧꯔꯝꯃꯤ ꯆꯥꯎꯅ ꯁꯤꯟꯕꯁꯤꯒꯤ ꯃꯊꯛꯇ ꯑꯀꯣꯏꯕꯗꯨꯗ ꯁꯦꯝꯂꯤ ꯂꯥꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯈ꯭ꯔꯦ ꯊꯥꯗꯣꯏ ꯏꯔꯨ ꯃꯥꯏꯊ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯁꯨ ꯀꯦꯅꯕ ꯆꯪꯂꯛꯏ ꯋꯥꯎ ꯀꯩꯅꯣ ꯀꯩꯅꯥ ꯈꯨꯐꯖꯁꯤꯕꯣ ꯂꯥꯏꯖꯕꯨ ꯀꯦꯔꯤꯕ ꯄꯥꯔꯂꯔ ꯍꯣꯃꯣꯗꯨꯅ ꯅꯕꯦꯝꯃ ꯑꯩꯅ ꯇꯧꯔꯒꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯥꯗ ꯃꯦꯀꯞꯇꯒꯤ ꯗ꯭ꯔꯦꯁꯤꯡ ꯁ꯭ꯇꯥꯏꯜꯗꯒꯤ ꯄꯦꯗ꯭ꯔꯦꯛ ꯄꯦꯗ꯭ꯔꯦꯛ ꯂꯥꯎꯔꯝꯃꯅꯤꯅꯦ ꯑꯁ ꯆꯦ ꯄꯣꯏꯁꯟꯒꯤ ꯃꯦꯀꯞꯁꯤꯗꯤ ꯁꯥꯊꯤꯅ ꯃꯩ ꯇꯥꯈ꯭ꯔꯦ ꯑꯩꯒꯤꯗꯁꯨ ꯇꯥꯄꯣꯏꯁꯟ ꯌꯥꯗ ꯌꯥꯔꯣꯏꯀꯣ ꯀꯦꯊꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯆꯦ ꯑꯩ ꯂꯩꯔꯤꯉꯩꯗꯕꯨ ꯀꯩꯅꯣ ꯅꯣꯏ ꯄꯥꯝꯃꯨꯕꯗꯨꯅꯅꯦ ꯁꯣꯔꯕꯨ ꯍꯦꯛ ꯍꯣꯟꯗꯦ ꯑꯌꯨꯛꯇꯒꯤ ꯂꯥꯏ ꯁꯥꯔꯤꯁꯦ ꯅꯈꯣꯏ ꯀꯦꯕ ꯅꯪꯂꯔꯣꯏꯅ ꯏꯃꯥꯏ ꯄꯦꯝꯃ ꯂꯥꯏꯖꯅ ꯀꯃꯥꯏꯅ ꯇꯧꯏ ꯊꯥꯗꯣꯏꯅ ꯆꯤꯡꯂꯒ ꯈꯨꯐꯖ ꯑꯃ ꯑꯁ ꯁꯤꯗꯤ ꯃꯤ ꯂꯣꯏ ꯉꯥꯎꯅꯔꯅꯤ ꯍꯥꯏꯕ ꯏꯁ ꯋꯥꯔꯤꯒꯗꯤ ꯍꯩꯃ ꯐꯥꯒꯤ ꯅꯠꯇꯦꯌꯦ ꯑꯁꯦꯡꯕꯒꯤ ꯃꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯄꯣꯏꯁꯟꯅ ꯅꯣꯏ ꯑꯅꯤꯃꯨꯛ ꯉꯥꯡꯅꯗꯅ ꯂꯩꯔꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯊꯥꯗꯣꯏ ꯅꯪꯒꯤꯁꯨ ꯑꯃꯨꯛ ꯍꯧꯔꯁꯤ ꯍꯣꯏ ꯂꯥꯏꯖꯅ ꯆꯦ ꯄꯣꯏꯁꯟ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯨ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯐꯖꯅ ꯇꯧꯕꯤꯌꯨꯀꯣ ꯊꯥꯗꯣꯏꯅ ꯀꯦꯕꯤꯅꯨ ꯑꯩꯒꯤꯗꯤ ꯆꯝꯅ ꯑꯗꯨꯝ ꯀꯦꯕꯤꯌꯨ ꯍꯣ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯐꯅꯌꯥꯝ ꯀꯦꯔꯕꯁꯨ ꯀꯩꯅꯥꯅ ꯑꯗꯨꯝ ꯍꯦꯟꯕꯅꯤꯀꯣ ꯑꯗꯣ ꯀꯩꯅꯥꯗꯨꯅ ꯌꯦꯡ ꯌꯥꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯃꯨꯛ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯄꯨꯟꯅ ꯑꯃꯨꯛ ꯋꯥ ꯅꯣꯛꯏ ꯄꯣꯏꯁꯟ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ 1 ꯇꯥꯔꯤꯕ ꯃꯦꯀꯞ ꯑꯥꯔꯇꯤꯁꯅꯤ ꯌꯨꯍꯦꯟꯒꯤ ꯃꯈꯥꯗ ꯄꯨꯟꯅ ꯋꯥꯛ ꯇꯧꯃꯤꯟꯅꯕꯅꯤ ꯏꯆꯝ ꯆꯝꯕꯗꯤ ꯂꯥꯏꯔꯗꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯐꯥꯎꯕ ꯄꯣꯏꯁꯟꯕꯨ ꯅꯦꯛꯄ ꯐꯪꯕ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯁꯦꯗꯨꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯨꯡꯕ ꯑꯃꯗꯤ ꯃꯃꯜ ꯋꯥꯡꯕꯅꯤꯅ ꯐꯅꯌꯥꯝ ꯄꯥꯝꯂꯕꯁꯨ ꯅꯦꯛꯄ ꯉꯝꯂꯝꯗꯦ ꯀꯩꯅꯥꯒꯤ ꯑꯇꯩ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯁꯨ ꯃꯊꯪ ꯂꯥꯛꯅꯕ ꯍꯧꯔꯦ ꯃꯊꯪ ꯂꯥꯛꯅꯕꯗꯨꯅ ꯀꯩꯅꯥꯒꯤ ꯏꯁꯄꯤꯁꯦꯜ ꯀꯦꯛ ꯑꯃꯗꯤ ꯑꯇꯩ ꯃꯃꯥꯟꯅꯕꯤꯁꯤꯡ ꯆꯥꯅꯕꯁꯤꯡꯒꯤꯗꯃꯛ
ꯑꯈꯟꯅꯕ ꯁꯦꯝ ꯁꯥꯅꯕꯒꯤꯗꯃꯛꯇ ꯆꯥꯅꯕꯁꯤꯡꯗꯨꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯇꯧꯔꯒ ꯊꯤꯜꯂꯛꯍꯜꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯌꯨꯍꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔꯁꯤꯡꯗꯨꯁꯨ ꯌꯧꯅꯔꯛꯏ꯫ ꯐꯣꯇꯣꯁꯣꯠ ꯇꯧꯕ ꯑꯃꯗꯒꯤꯁꯨ ꯍꯦꯜꯂꯤ꯫ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯦꯆꯤꯟ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯇꯣꯉꯥꯟꯅ ꯀꯩꯅꯥꯒꯤ ꯑꯣꯏꯅ ꯁꯦꯝꯕ ꯃꯐꯝꯗꯨꯗ ꯃꯩ ꯅꯨꯡ ꯑꯇꯩꯅꯆꯤꯡꯕ ꯀꯩꯀꯥꯁꯤꯡꯗꯨ ꯃꯩꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅ ꯐꯤꯠ ꯇꯧꯔꯛꯏ꯫ ꯂꯣꯏꯔꯦ, ꯃꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯑꯍꯜꯗꯒꯤ ꯃꯧꯗꯒꯤ ꯀꯩꯗꯒꯤ ꯂꯣꯏꯅꯃꯛ ꯌꯨꯍꯦꯟꯗ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯀꯨꯝꯍꯩ ꯑꯃꯅꯤ꯫ ꯌꯨꯍꯦꯟ ꯑꯐꯥꯎꯕ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯁꯦꯠꯇꯣꯛ ꯆꯥꯊꯣꯔꯛꯄ ꯑꯃꯗꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯁꯛꯇꯒꯤ ꯀꯩꯗꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯃꯥꯕꯨ ꯎꯕꯗ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯊꯃꯣꯏ ꯁꯨꯝꯕ ꯉꯝꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨꯗꯅꯤ ꯅꯨꯄꯥ ꯀꯌꯥꯅ ꯃꯧꯗꯒꯤ ꯑꯍꯜ ꯐꯥꯎ ꯌꯥꯎꯅ ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯨꯍꯦꯟꯗ ꯀꯦꯜꯂꯤꯕꯁꯤꯁꯨ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯅꯤꯡꯊꯤꯖꯅ ꯀꯦꯔꯒ ꯑꯃꯗꯤ ꯂꯝ ꯉꯥꯟꯅ ꯑꯇꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯌꯨꯍꯦꯟ ꯅꯣꯛꯑꯒ ꯐꯥꯒꯤ ꯑꯣꯏꯔꯞꯅ ꯍꯥꯏꯔꯛꯏ, "ꯋꯥꯎ, ꯑꯩꯗꯤ ꯀꯅꯥ ꯀꯅꯥꯕꯨ ꯃꯥꯜꯂꯨꯔꯦ? ꯁꯤꯗꯤ ꯕꯣꯂꯤꯋꯨꯗ ꯑꯦꯛꯇ꯭ꯔꯦꯁꯀ ꯑꯥꯗ ꯂꯩꯍꯧꯔꯦ꯫ ꯍꯥ, ꯈꯪꯕꯨ ꯈꯪꯂꯨꯗ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯆꯦ ꯄꯣꯏꯖꯟꯒꯤ ꯃꯦꯀꯞꯁꯤꯗꯤꯕ ꯅꯩꯔꯦ." ꯊꯥꯗꯣꯏꯅ, "ꯑꯣ, ꯑꯩꯈꯣꯏꯅ ꯐꯖꯕꯒꯤ ꯅꯠꯇꯕ ꯃꯦꯀꯞꯅ ꯐꯖꯍꯟꯕꯅꯦꯕ ꯅꯪꯒꯤꯁꯦ." "ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯩꯗꯧꯔꯒꯦ ꯗꯤꯌꯔ? ꯂꯥꯏꯖꯥ, ꯌꯥꯝ ꯐꯖꯩꯌꯦ." "ꯌꯥꯔꯦ ꯌꯥꯔꯦ, ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯅꯨ꯫ ꯀꯛꯇꯣꯏꯕ ꯀꯦꯛ ꯑꯁꯦ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯦ꯫ ꯀꯛꯑꯁꯦꯕ, ꯑꯩ ꯌꯥꯝ ꯏꯀꯥꯏꯌꯦ." "ꯑꯣꯀꯦ ꯑꯣꯀꯦ." "ꯑꯇꯩ ꯔꯦꯗꯤ ꯂꯩꯔꯕꯣ?" ꯑꯇꯩꯁꯤꯡꯗꯨꯅ, "ꯂꯩꯖꯔꯦ ꯕꯣꯁ." ꯌꯨꯍꯦꯟꯅ, "ꯑꯗꯨꯗꯤ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ." ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗꯒꯤ ꯌꯥꯝ ꯃꯦꯂꯣꯗꯤꯌꯁ ꯃꯨꯗ ꯑꯣꯏꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯊꯥꯔꯛꯏ, ꯑꯗꯨꯒ ꯅꯝꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯖꯒꯤ ꯍꯩꯖꯤꯡꯄꯣꯠꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯐꯥꯎꯕ ꯌꯧꯅ ꯍꯣꯠ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯔꯤ꯫ ꯃꯐꯝꯗꯨꯗꯒꯤ ꯂꯥꯏꯠꯅꯆꯤꯡꯕ ꯊꯥꯒꯠꯅꯔꯛꯄꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯈꯪꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏꯁꯨ ꯀꯩꯅꯥꯒꯤ ꯐꯔꯅꯤꯆꯔ ꯑꯇꯩ ꯄꯣꯠ ꯀꯩꯀꯥ ꯂꯧꯕ ꯂꯥꯛꯏꯕꯁꯤꯡꯗꯨ ꯆꯤꯊ ꯅꯥꯟꯊꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯝꯃꯤ꯫ "ꯂꯥꯏꯖ, ꯅꯪꯒꯤ ꯐꯅꯦꯛꯁꯤꯡꯗꯣ ꯂꯣꯏ ꯍꯥꯞꯈ꯭ꯔꯕꯣ?" "ꯍꯥꯞꯈ꯭ꯔꯕꯅꯤ." "ꯍꯣꯏ, ꯐꯔꯦ꯫ ꯑꯗꯣ ꯑꯇꯩ ꯆꯤꯊ ꯅꯥꯟꯗꯕꯁꯤꯡꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯛꯎ꯫ ꯑꯃꯨꯛ ꯍꯟꯅꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯛꯏꯕ ꯀꯥꯟꯁꯤꯗ ꯄꯨꯂꯞ ꯁꯨꯅꯕ ꯍꯥꯞꯈꯤꯅꯕ." "ꯍꯣꯏ, ꯑꯩ ꯌꯦꯡꯂꯛꯈꯤꯒꯦ." ꯁꯣꯝꯗꯁꯨ ꯌꯨꯍꯦꯟꯁꯨ ꯆꯤꯡꯈꯩ ꯍꯣꯏꯗ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ, "ꯍꯥꯏ, ꯍꯌꯦꯡꯗꯤ ꯉꯟꯇꯥ ꯂꯥꯛꯀꯗꯕꯅꯤꯀꯣ?" ꯌꯨꯍꯦꯟꯁꯨ, "ꯑꯧ ꯄꯥꯕꯨꯡ, ꯁꯣꯏꯗꯅ ꯂꯥꯛꯇꯣꯏꯅꯤ." "ꯁꯤꯗꯅꯦ ꯆꯥꯛꯀ ꯄꯨꯟꯅ ꯆꯥꯈꯤꯒꯗꯕꯅꯤꯀꯣ꯫ ꯅꯍꯥꯟꯗꯒꯤ ꯆꯦꯜꯂꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯤꯗ ꯏꯆꯥꯁꯤꯁꯨ ꯋꯥꯔꯝꯂꯒꯅꯤ." "ꯑꯁ, ꯀꯥꯏꯗꯒꯤꯅꯣꯗ ꯄꯥꯕꯨꯡ, ꯀꯩꯝ ꯋꯥꯗꯤꯌꯦ꯫ ꯑꯩꯗꯤꯅꯦ ꯁꯤꯗꯩ ꯍꯦꯟꯅꯕꯨ ꯇꯧꯊꯔꯒꯦꯗ ꯂꯩꯔꯕꯅꯦ." ꯁꯅꯥꯖꯥꯎꯕ ꯅꯣꯛꯑꯒ, "ꯃꯤꯔꯣꯜ ꯂꯩꯇꯕꯁꯦ ꯋꯥꯏꯅꯦꯍꯦ꯫ ꯀꯔꯤꯒꯨꯝꯕꯅꯦ ꯑꯆꯤꯟꯕ ꯋꯥ ꯑꯃ ꯇꯥꯟꯅꯔꯛꯄꯗꯅꯦ ꯑꯩꯈꯣꯏ ꯈꯔꯁꯤ ꯅꯠꯇꯅ ꯂꯩꯇꯦꯅꯦ ꯍꯥ, ꯑꯇꯣꯞꯄꯗꯗꯤ ꯀꯔꯝꯅ ꯍꯥꯏꯔꯨꯅꯦ?" "ꯄꯥꯕꯨꯡ, ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯨꯁꯦ꯫ ꯅꯆꯥ ꯌꯨꯍꯦꯟ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯁꯤꯗꯤ." ꯇꯟꯖꯥꯗꯨꯗ ꯊꯝꯕꯥꯜ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ 2 ꯄꯨꯊꯣꯔꯛꯑꯒ ꯊꯣꯛꯂꯛꯏ꯫ "ꯍꯩꯃ ꯍꯩꯃ, ꯑꯩꯈꯣꯏ ꯑꯃꯗꯨꯕꯨ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ?" "ꯍꯣꯏ ꯃꯃꯥ, ꯏꯔꯨ ꯂꯨꯖꯕ ꯆꯪꯈꯤꯕꯅꯤ, ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ." "ꯌꯥꯝ ꯇꯞꯄꯅꯤ꯫ ꯅꯨꯄꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤꯀꯣ, ꯑꯁꯤꯒꯨꯝꯕꯗꯗꯤꯅꯦ ꯌꯥꯝ ꯃꯣꯟꯖꯕꯅꯤ꯫ ꯅꯨꯄꯤꯗꯒꯤ ꯍꯦꯟꯅ ꯃꯣꯟꯖꯕꯅꯤ." ꯊꯝꯕꯥꯜꯗ ꯅꯣꯛꯑꯒ, "ꯃꯣꯏ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯧ ꯇꯝꯖꯔꯤꯕꯅꯤ ꯃꯣꯟꯕꯗꯨꯗꯤ." ꯁꯅꯥꯖꯥꯎꯕꯁꯨ ꯅꯣꯛꯑꯒ, "ꯃꯣꯟꯖꯔꯁꯨ ꯑꯁꯨꯃꯥꯏꯅꯗꯤ ꯃꯣꯟꯗꯦ ꯀꯩꯅꯣ." ꯌꯨꯍꯦꯟꯁꯨ ꯅꯣꯛꯑꯒ, "ꯃꯁꯤ ꯃꯃꯥꯒ ꯄꯥꯕꯨꯡꯒꯁꯦ ꯑꯁꯦꯡ ꯑꯁꯦꯡꯕ ꯂꯣꯏ ꯍꯥꯏꯗꯣꯛꯅꯔꯛꯇꯅꯅꯦ ꯐꯔꯛ ꯇꯥꯕ ꯌꯥꯎꯅꯅꯤꯀꯣ." "ꯍꯥꯏ, ꯃꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤ ꯅꯠꯇ꯭ꯔꯅꯦ? ꯍꯥꯏ ꯃꯃꯥ, ꯑꯇꯩ ꯆꯥꯅꯕꯁꯤꯡꯁꯨ ꯁꯦꯝꯕꯤꯔꯛꯎꯅꯦ." "ꯌꯥꯔꯅꯤ ꯃꯃꯥ, ꯁꯦꯝꯕꯤꯔꯨꯔꯅꯨ." "ꯍꯥꯏ, ꯅꯣꯏ ꯑꯅꯤꯗꯤ ꯁꯪꯒꯣꯝ ꯌꯥꯝ ꯄꯥꯝꯖꯕꯗꯨꯗꯅꯦ ꯁꯪꯒꯣꯝ ꯑꯣꯏꯅ ꯁꯦꯝꯃꯛꯑꯕꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯒꯤꯗꯤꯅꯦ ꯃꯈꯥꯗ ꯀꯣꯐꯤ ꯑꯣꯏꯅ ꯁꯦꯝꯖꯔꯕꯅꯤ, ꯀꯨꯝꯊꯕꯤꯔꯛꯎ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯆꯠꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯂꯣꯏ ꯍꯜꯂꯛꯅꯔꯅꯤ." "ꯍꯣꯏ ꯍꯣꯏ, ꯀꯨꯝꯃꯛꯑꯒꯦ꯫ ꯑꯗꯣ ꯌꯨꯍꯦꯟ, ꯏꯆꯥꯗꯤ ꯍꯣꯔꯦꯟ ꯆꯥꯛ ꯅꯨꯡꯒ ꯇꯣꯛꯑꯒ ꯍꯟꯒꯗꯕꯅꯤꯀꯣ." "ꯍꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯃꯁꯥꯗꯨ ꯇꯥꯋꯦꯜꯅ ꯇꯩꯊꯣꯛꯅ ꯊꯣꯛꯂꯛꯏ꯫ "ꯉꯁꯥꯏꯗꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯗꯣ ꯀꯩꯀꯩ ꯍꯥꯏꯅꯔꯝꯃꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ?" "ꯀꯩꯝ ꯅꯠꯇꯦꯗ, ꯁꯨꯝ ꯏꯆꯝ ꯆꯝꯅ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤ." "ꯑꯣ, ꯑꯗꯣ ꯑꯋꯨꯟꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕꯁꯤꯡꯗꯣ ꯂꯝꯕꯤꯗ ꯂꯥꯛꯑꯦꯅ ꯄꯥꯎ ꯄꯤꯔꯛꯑꯕꯅꯤ꯫ ꯏꯕꯥꯅꯤ ꯊꯝꯕꯒꯤꯁꯦ ꯑꯝꯇ ꯈꯟꯅꯁꯤ." "ꯏꯁ, ꯊꯝꯐꯝꯒꯤ ꯊꯝꯐꯝ ꯉꯥꯛꯇ ꯂꯩꯔꯁꯤꯗꯥꯕ." "ꯍꯣꯏꯕ, ꯑꯗꯨꯕꯨ ꯏꯕꯥꯅꯤ ꯑꯝꯇ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯁꯦ ꯍꯥꯏꯕ." "ꯍꯣꯏ, ꯇꯧꯁꯤ." ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯋꯨꯟꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕ ꯑꯉꯥꯡꯁꯤꯡꯗꯨ ꯂꯣꯏꯅ ꯌꯧꯅꯔꯛꯏ꯫
ꯃꯈꯣꯏꯁꯤ ꯌꯥꯎꯗꯨꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯔꯤ꯫ ꯃꯌꯥꯝꯗꯨ ꯍꯣꯟꯖꯤꯟꯅꯕ ꯃꯊꯛ ꯐꯥꯎꯕ ꯊꯥꯡꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯟꯖꯤꯟꯃꯤꯟꯅꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤꯁꯨ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯊꯕꯛꯀ ꯆꯤꯟꯅꯕꯒ ꯀꯣꯟꯅꯍꯧꯕ ꯅꯠꯇꯦ ꯃꯇꯝꯒ꯫ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ꯫ ꯌꯨꯍꯦꯟ ꯑꯃꯗꯤ ꯆꯤꯡꯈꯩꯂꯣꯡꯅ ꯁꯣꯐꯥ ꯀꯥꯒꯤ ꯐ꯭ꯂꯣꯔꯗꯨꯗ ꯍꯤꯞꯄꯒ ꯂꯩ꯫ ꯌꯨꯍꯦꯟ ꯍꯥꯏꯐꯦꯠ ꯁꯣꯔꯗꯨ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯁꯤꯔꯦ ꯈꯨꯋꯥꯁꯤꯗꯤ ꯉꯁꯤꯒꯤ꯫ ꯑꯩꯁꯨꯅꯤꯅꯦ, ꯃꯇꯦꯛ ꯃꯇꯦꯛꯀ ꯂꯣꯏ ꯊꯤꯟꯗꯣꯛꯄ ꯍꯧꯔꯛꯑꯕ꯭ꯔꯥ ꯀꯩꯅꯣ, ꯌꯥꯝ ꯅꯥꯔꯛꯑꯦ꯫ ꯍꯥꯏ, ꯑꯃꯨꯛ ꯂꯦꯡꯕ ꯌꯥꯔꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯃꯨꯞꯀꯨꯝꯕ ꯑꯃ ꯇꯩꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂꯥ? ꯑꯁ ꯈꯪꯗꯦꯅꯦ꯫ ꯑꯩꯁꯨ ꯅꯪꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏꯔꯛꯄꯗꯅꯦ ꯏꯁꯥꯁꯦ ꯄꯗ꯭ꯔꯥꯛ ꯇꯥꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯅꯤ ꯐꯥꯡꯉꯒ ꯆꯦꯟꯕꯁꯤꯗꯤ ꯁꯣꯔ ꯇꯠꯀꯦ ꯇꯧꯏꯍꯦ꯫ ꯍꯣꯏꯗ, ꯅꯪꯒꯤꯗꯁꯨ ꯑꯩꯅ ꯑꯃꯨꯛ ꯂꯣꯏ ꯇꯧꯗꯣꯏꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯄꯪꯊꯦꯡ ꯊꯦꯡꯖꯜꯂꯔꯣꯏꯗꯕꯅꯤ, ꯗꯣꯡ ꯗꯣꯡ ꯇꯧꯔꯗꯝꯅꯤ, ꯀꯥꯟꯅꯗꯦ ꯀꯨꯏꯊꯕꯒ꯫ ꯑꯩꯅ ꯍꯥꯟꯖꯒꯦ ꯈꯟꯕꯅꯦ, ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯈ꯭ꯔꯦꯅꯦ ꯍꯥ, ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ꯫ ꯏꯁ, ꯃꯁꯤꯗꯤꯅꯦ ꯏꯔꯥꯏꯕꯛꯇ ꯇꯝꯂꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯅꯣꯏ ꯑꯅꯤ ꯍꯥꯟꯅ ꯂꯨꯍꯣꯡꯍꯧꯔꯤꯁꯤ ꯐꯔꯦ ꯑꯃꯔꯣꯝꯗꯗꯤ꯫ ꯑꯗꯣ ꯅꯣꯏ ꯆꯦ ꯄꯣꯏꯁꯟꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯇ ꯀꯧꯀꯣ꯫ ꯑꯦ, ꯀꯩꯒꯤ? ꯍꯌꯦꯡꯒꯤ ꯃꯥꯏꯁꯦ ꯐꯦꯁꯤꯌꯦꯜ ꯈꯤꯇ ꯇꯧꯍꯧꯒꯦꯕ꯫ ꯃꯥꯏꯁꯦ ꯏꯊꯤ ꯊꯤꯖꯤꯟꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯦꯕ꯫ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯨꯄꯥꯅꯕꯣ! ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯤꯕꯗꯨꯗ ꯍꯦꯟꯅ ꯇꯧꯁꯤꯜꯂꯒꯅꯦ ꯍꯣꯃꯣ ꯃꯥꯟꯅꯕ꯭ꯔꯣ? ꯑꯣ, ꯑꯃꯨꯛꯇ ꯀꯧ ꯀꯩꯗꯧꯔꯒꯦ? ꯊꯦꯡꯖꯤꯜꯂꯛꯑꯅꯤꯕ꯫ ꯋꯥ, ꯑꯩꯅ ꯁꯣꯝꯗ ꯁꯣꯔ ꯐꯥꯎ ꯍꯣꯟꯅꯤꯡꯗ꯭ꯔꯦ, ꯏꯁꯥꯁꯦ ꯄꯣꯞ ꯇꯥꯔꯦ ꯋꯥꯕꯗ꯫ ꯑꯗꯨꯒ ꯅꯪꯗꯤ ꯀꯦꯕꯒꯤ ꯃꯨꯠꯀ ꯆꯪꯂꯤꯕꯣꯏꯔꯦ꯫ ꯍꯣ, ꯀꯧꯕꯨꯗꯤ ꯀꯧꯕꯤꯒꯦ꯫ ꯑꯩ ꯌꯥꯎꯕꯗꯤ ꯉꯝꯃꯔꯣꯏ, ꯍꯥꯏꯐꯦꯠ ꯆꯦꯞꯂꯨꯗ꯭ꯔꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯀꯣꯜ ꯇꯧꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯣꯏꯁꯟꯁꯨ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯥꯛꯏ꯫ ꯀꯗꯥꯏ ꯕꯣꯔꯗꯨꯕꯨ ꯑꯝꯇ ꯌꯦꯡꯒꯦꯁꯦ, ꯅꯪꯅ ꯐꯣꯟꯗꯨꯗꯅꯦ ꯍꯥꯏꯔꯛꯏꯗꯨꯒ ꯀꯌꯥꯃꯨꯛ ꯌꯥꯝ ꯊꯤꯔꯒꯦꯗꯣ꯫ ꯌꯨꯍꯦꯟꯅ ꯑꯁ ꯈꯨꯊꯤ ꯑꯃ ꯊꯤꯔꯦ, ꯌꯦꯡ ꯌꯥꯗ꯭ꯔꯦ, ꯑꯝꯇ ꯆꯦ ꯄꯣꯏꯁꯟꯅꯅꯦ ꯁꯦꯝꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯉꯝꯃꯁꯦ꯫ ꯍꯣꯏ, ꯅꯪꯒꯤꯅꯦ ꯆꯦ ꯄꯣꯏꯁꯟ ꯂꯩꯔꯤꯗꯕꯨ ꯀꯩꯅꯣ, ꯊꯤꯔꯁꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯗꯤꯅꯦ ꯂꯥꯏ ꯃꯆꯥ ꯃꯥꯜꯍꯟꯗꯕ ꯌꯥꯕ꯭ꯔꯣ? ꯂꯥꯏꯉꯧꯒꯗꯤ ꯃꯥꯜꯍꯜꯂꯛꯀꯅꯨꯀꯣ ꯆꯦ ꯄꯣꯏꯁꯟ꯫ ꯍꯣꯏ ꯍꯦꯛ, ꯑꯗꯣ ꯅꯣꯏ ꯕꯣꯔꯗꯨꯗꯤ ꯎꯗꯦꯅ, ꯀꯗꯥꯏꯗꯅꯣ? ꯊꯣꯛꯂꯛꯑꯅꯤ, ꯃꯃꯥꯏ ꯇꯥꯕ ꯆꯪꯈꯤꯕꯅꯤ꯫ ꯆꯤꯡꯈꯩ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ ꯂꯣꯏꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯄꯣꯏꯁꯟ ꯑꯃꯗꯣ ꯎꯕꯗꯨꯗ ꯂꯥꯎꯈꯠꯂꯛꯏ꯫ ꯍꯣꯏ ꯏꯃꯥ, ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯕꯣ? ꯁꯤꯔꯣ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯁꯤꯕꯣ? ꯑꯍꯣ, ꯃꯥꯅꯦ꯫ ꯃꯥ ꯌꯥꯝ ꯊꯤꯔꯦꯌꯦ, ꯑꯝꯇ ꯐꯦꯁꯤꯌꯦꯜ ꯅꯨꯡꯁꯦꯜ ꯀꯩꯀꯥꯒꯗꯣ ꯑꯝꯇ ꯇꯧꯕꯤꯌꯨꯁꯦ, ꯑꯝꯇ ꯂꯪꯇ꯭ꯔꯤꯛ ꯂꯪꯍꯜꯂꯨꯁꯦ ꯏꯇꯥꯎꯁꯦ꯫ ꯍꯥꯏ, ꯑꯗꯨꯛ ꯌꯥꯝ ꯐꯖꯔꯤꯕꯗꯨꯗ ꯀꯩ ꯑꯃꯨꯛ ꯇꯧ ꯍꯥꯏꯅꯣ? ꯍꯣꯏ ꯃꯥ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏꯗ, ꯕꯣꯗꯤꯅꯒ ꯃꯔꯣꯜ ꯑꯃ ꯍꯣꯠ ꯑꯣꯏꯕꯅꯦ꯫ ꯍꯣꯏ ꯃꯥ, ꯑꯩꯗꯤ ꯉꯝꯖꯔꯔꯣꯏ ꯍꯥꯏꯕꯅꯦ꯫ ꯆꯤꯡꯈꯩ ꯅꯣꯛꯑꯒ ꯑꯁ, ꯆꯦ ꯄꯣꯏꯁꯟꯅ ꯄꯪꯊꯥꯗ ꯊꯥꯒꯠꯄꯤꯕꯁꯤ ꯇꯥꯕ ꯑꯩꯁꯨ ꯏꯀꯥꯏꯁꯜꯂꯛꯀꯗꯧꯔꯦ꯫ ꯍꯤꯡꯆꯥꯕꯥꯎ, ꯆꯦꯒ ꯀꯧꯔꯛꯀꯅꯨ, ꯃꯤꯡ ꯑꯗꯨꯝ ꯀꯧꯅꯁꯦ ꯍꯥꯏꯕ꯫ ꯑꯁ ꯀꯩ ꯆꯥꯒꯦ, ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯤꯁꯤꯕꯣ? ꯄꯥꯝꯕꯣꯝ ꯀꯥꯁꯤꯅ ꯃꯁꯜ ꯉꯥꯛꯇ, ꯃꯇ꯭ꯔꯪ꯫ ꯍꯣꯏ ꯃꯥ, ꯀꯩꯅꯥꯗꯣ ꯑꯩ ꯑꯗꯨꯝ ꯑꯣꯏꯅꯤꯡꯉꯛꯏꯗ꯫ ꯌꯨꯍꯦꯟ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯄꯣꯏꯁꯟꯅ ꯍꯥꯏ, ꯅꯣꯛꯀꯅꯨꯀꯣ꯫ ꯅꯠꯇꯦ ꯌꯨꯍꯦꯟ, ꯅꯪꯅ ꯅꯁꯛ ꯐꯪꯉꯤ ꯇꯞ ꯇꯥꯈꯩ ꯐꯖꯁꯜꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯃꯥꯟꯅꯕꯁꯤ ꯐꯥꯎꯕ ꯃꯩ ꯇꯥꯔꯦ꯫ ꯅꯠꯇꯦ, ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯀꯩꯅꯣꯕ? ꯑꯩ ꯌꯥꯝ ꯆꯥꯛꯏ ꯍꯥꯏꯁꯤꯅꯤ꯫ ꯑꯅꯤꯗꯨ ꯄꯨꯛꯂꯤ ꯄꯥꯏꯈꯩ ꯋꯥꯟꯊꯈꯩ ꯅꯣꯛꯏ꯫ ꯂꯥꯛꯑꯣ, ꯅꯣꯛꯇꯅ ꯂꯩꯔꯅꯨꯀꯣ, ꯅꯁꯛꯀ ꯏꯐ ꯍꯦꯛ ꯐꯖꯈꯩ, ꯑꯩꯅ ꯉꯥꯎꯁꯤꯟꯖꯔꯛꯁꯅꯤꯀꯣ꯫ ꯇꯟꯖꯥꯗꯨꯗ ꯌꯨꯍꯦꯟꯅ ꯔꯤꯡ ꯑꯃ ꯂꯥꯛꯏ꯫ ꯌꯨꯍꯦꯟ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯗꯤꯌꯔ, ꯊꯥꯗꯣꯏꯅ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯍꯤꯞꯄꯤꯌꯦ꯫ ꯑꯣ, ꯀꯥꯏꯗ ꯂꯩꯒꯦ? ꯃꯤ ꯂꯥꯡꯕ ꯃꯤ ꯃꯈꯣꯜꯒ ꯇꯥꯏꯁꯤꯕꯣ? ꯑꯩ ꯆꯤꯡꯈꯩ ꯍꯣꯏꯗ ꯂꯩꯔꯤꯌꯦ, ꯃꯥꯒꯤ ꯐꯦꯁꯤꯌꯦꯜ ꯇꯧꯕꯒꯤ꯫ ꯑꯦ, ꯕꯣꯔꯃꯥꯅ ꯀꯩꯅꯥꯐꯥꯎ ꯇꯧꯗꯦ? ꯏꯁ, ꯌꯦꯡꯉꯨꯁꯦ, ꯑꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯕꯤꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯎꯔꯕ? ꯑꯃꯁꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯊꯥꯗꯣꯏ ꯁꯣꯝꯗ ꯇꯧꯔꯤꯗꯨ ꯂꯥꯏꯖꯨꯗ ꯎꯠꯂꯛꯏ꯫ ꯇꯣ, ꯅꯣꯏ ꯑꯃꯁꯦ ꯀꯦꯕ ꯈꯨꯄꯥꯝꯁꯤ ꯌꯦꯡꯉꯨꯗꯅ, ꯄꯥꯔꯂꯔꯒ ꯀꯧꯗꯅ ꯃꯥꯏ ꯐꯦꯁꯤꯌꯦꯜꯒ ꯇꯧꯔꯤꯁꯦ꯫ ꯂꯥꯏꯖꯅ ꯃꯤ ꯐꯖꯅꯤꯡꯕꯒꯤꯅꯤ ꯀꯩꯅꯣ꯫ ꯌꯨꯍꯦꯟꯁꯨ ꯅꯣꯛꯑꯒ ꯍꯌꯦꯡꯋꯥꯏꯅꯦ, ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯦꯃꯤꯟꯅꯔꯁꯨ ꯌꯥꯅꯤ ꯑꯃꯁꯦ, ꯌꯥꯝ ꯀꯦꯕ ꯄꯥꯝꯕꯅꯦꯕ꯫ ꯑꯍꯝ, ꯑꯩ ꯇꯥꯗꯦꯀꯣ꯫ ꯆꯤꯡꯈꯩꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯃꯨꯛꯁꯨ ꯋꯥ ꯅꯣꯛꯏ ꯃꯈꯣꯏꯁꯤꯡꯗꯨ꯫ ꯄꯣꯏꯁꯟꯅ ꯅꯪꯒꯤ ꯕꯣꯔꯁꯦ ꯑꯩ ꯌꯥꯝ ꯆꯥꯛꯏꯀꯣ, ꯃꯁꯛꯀꯥꯁꯦ ꯆꯥꯊꯣꯛꯅꯤꯡꯕ ꯑꯃ ꯌꯥꯎꯏ꯫ ꯀꯩꯅꯥ ꯅꯪꯅꯦ, ꯅꯪ ꯅꯗꯥꯎ ꯌꯥꯏꯀꯣ, ꯅꯪ ꯅꯔꯥꯏꯕꯛ ꯁꯥꯊꯤꯅ ꯐꯩ ꯍꯥꯏꯁꯤꯅꯤ꯫
ꯊꯥꯗꯣꯏ ꯅꯣꯛꯑꯒ ꯗꯥꯏꯌꯨꯍꯦ ꯍꯣꯔꯦꯟ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯅꯣꯏ ꯂꯣꯏꯔꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯍꯤꯞꯂꯝꯒꯦꯕ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯊꯥꯗꯣꯏ ꯄꯨꯟꯅ